ꯀꯩꯅꯣꯁꯤꯕꯣ ꯁꯤꯒꯤ ꯃꯇꯨꯡꯗ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯂꯩꯔꯀꯥꯟꯗ ꯑꯩꯈꯣꯏ ꯁꯤ ꯆꯦꯝꯕꯔꯁꯦ ꯍꯧꯒꯠꯄ ꯌꯥꯗꯣꯏꯅꯣ? ꯄꯣꯠꯁꯦ ꯃꯗꯨꯒꯤꯗꯤ ꯁꯝꯂꯞꯅ ꯍꯥꯏꯕꯗꯀꯣ ꯁꯦꯡꯅ ꯍꯥꯏꯕꯗ ꯃꯁꯤ ꯈꯣꯏꯄꯨꯁꯤ ꯄꯤꯛꯑꯒꯗꯤꯀꯣ ꯈꯣꯏꯄꯨ ꯄꯤꯛꯑꯒꯗꯤ ꯊꯥꯈꯥꯏ ꯆꯪꯒꯅꯤ. ꯈꯣꯏꯄꯨꯅ ꯆꯥꯎꯔꯒꯗꯤ ꯅꯨꯃꯤꯠ ꯌꯥꯝ ꯀꯨꯏꯅ ꯆꯪꯒꯅꯤ. ꯍꯥꯏꯗꯤ ꯃꯥꯒꯤ ꯊꯕꯛ ꯁꯨꯔꯤꯕ ꯋꯥꯀꯔꯁꯤꯡꯁꯤ ꯃꯁꯤꯡ ꯌꯥꯝꯕ ꯌꯥꯝꯗꯕꯗ ꯃꯈꯥ ꯄꯣꯜꯂꯦꯕ. ꯄꯣꯜꯂꯦ. ꯈꯣꯏꯅ ꯆꯥꯎꯔꯒꯗꯤ ꯑꯁꯤꯗ ꯂꯩꯔꯤꯕ 아들 ꯂꯩꯕꯥꯛꯇ ꯂꯩꯔꯤꯕ ꯈꯣꯏ ꯑꯁꯤ ꯃꯁꯤ 3ꯃꯨꯛ ꯁꯨꯔꯦ. ꯀꯣ 3이 ꯁꯨꯔꯤꯕꯁꯤ ꯈꯣꯏꯄꯨ ꯀꯥꯏꯅ ꯆꯥꯎꯕ ꯅꯠꯇꯦ. ꯃꯥ ꯇꯪꯈꯥꯏ ꯆꯟꯈ꯭ꯔꯦ ꯁꯥꯕꯗ. ꯃꯥꯅ ꯇꯪꯈꯥꯏ ꯆꯟꯈꯤꯕꯁꯦ ꯃꯁꯤꯒꯤ ꯈꯨꯏ ꯍꯥꯏꯕꯗꯤ ꯂꯪꯉꯔꯣꯏ ꯍꯥꯏꯕ. ꯑꯗꯣ ꯑꯁꯤ ꯂꯪꯍꯟꯒꯦ ꯍꯥꯏꯔꯒꯅ ꯑꯩꯈꯣꯏꯅ ꯃꯗꯨꯒꯤ ꯃꯆꯥ ꯌꯥꯎꯔꯤꯕ ꯃꯍꯨꯝꯁꯦ ꯑꯅꯤ ꯈꯛꯇꯪ ꯊꯥꯗꯕ ꯃꯇꯝꯗ ꯃꯥ ꯐꯨꯟ ꯑꯣꯏꯔꯦ. ꯑꯗꯩꯗꯤ ꯃꯥꯒꯤ ꯆꯦꯝꯄꯔ ꯍꯥꯏꯕ ꯇꯥꯔꯗꯤ ꯁꯤꯗꯒꯤ ꯆꯦꯝꯄꯔ ꯑꯃ ꯈꯣꯏꯔꯦ ꯃꯍꯨꯝꯁꯦ ꯀꯛꯑꯒ ꯍꯥꯞꯄ ꯃꯇꯝꯗ ꯃꯥ ꯁꯤꯒꯤ ꯂꯪꯕ ꯌꯥꯕꯒꯤ ꯆꯥꯡ ꯂꯩ ꯍꯥꯏꯕꯀꯣ. ꯈꯣꯏꯁꯤ ꯑꯃꯈꯛꯇ ꯂꯣꯏꯔꯒꯗꯤ ꯀꯨꯝꯁꯤꯒꯤ ꯈꯨꯏ ꯍꯥꯏꯕ ꯑꯗꯩꯗꯤ ꯉꯁꯥꯏ ꯇꯁꯧꯅ ꯍꯥꯏꯒꯦ ꯇꯧꯔꯝꯕꯗꯣ ꯁꯤꯁꯦ ꯍꯥꯞꯆꯤꯟꯕ ꯌꯥꯔꯦ. ꯑꯗꯩꯗꯤ ꯁꯤꯒꯤ ꯑꯁꯤ ꯍꯥꯞꯄꯦ. ꯆꯦꯝꯕꯔꯁꯦ ꯍꯥꯞꯒꯠꯂꯛꯑꯦ. ꯁꯤ ꯃꯁꯥꯒꯤ ꯃꯈꯥꯒꯤ ꯁꯤ ꯃꯣꯏ ꯅꯤꯌꯣꯝ ꯆꯨꯝꯅ ꯁꯥꯈ꯭ರೆ. ꯀꯣ ꯅꯤꯌꯣꯝ ꯆꯨꯝꯅ ꯁꯥꯔꯝꯗꯕꯗꯨ ꯑꯩꯈꯣꯏꯅ ꯅꯤꯌꯣꯝꯁꯤ ꯁꯦꯝꯗꯣꯛꯈ꯭ರೆ. ꯇꯔꯥꯁꯦ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯐꯣꯏꯗꯠꯀꯅꯤ. ꯇꯔꯥꯁꯦ ꯐꯣꯏꯗꯠꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯁꯤꯒꯤ ꯇꯔꯥꯗꯨ ꯁꯤ ꯂꯣꯏꯅ ꯁꯨꯃꯥꯏꯅ ꯇꯧ ꯁꯥꯔꯛꯀꯅꯦꯕꯀꯣ. ꯁꯨꯃꯥꯏꯅ ꯀꯔꯟ ꯁꯥꯕ ꯌꯦꯡꯁꯥꯒ ꯑꯩ ꯆꯤꯡꯊꯛꯇ ꯑꯃ ꯂꯩꯕ ꯁꯨꯄꯥꯏ ꯄꯥꯏꯗꯕꯅꯤ ꯆꯟꯗꯅ ꯀꯗꯨ ꯀꯔꯝ ꯌꯥꯝ ꯁꯥ ꯂꯩꯔꯕꯅꯤ. ꯑꯗꯨꯒꯤꯗꯨ ꯀꯃꯥꯏꯅ ꯇꯧꯕ ꯀꯥꯟꯗ ꯑꯁꯤꯗ ꯀꯗꯨ ꯀꯔꯝ ꯌꯥꯝ ꯁꯥꯒꯗꯤ ꯍꯌꯦꯡ ꯀꯨꯏꯟꯁꯦ ꯀꯣꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯃꯁꯤ ꯁꯠꯄꯗ ꯉꯝꯗꯕꯅꯤꯗꯅ ꯃꯊꯪ ꯑꯣꯟꯊꯣꯛ ꯁꯠꯀꯅꯦꯕ. ꯁꯤꯁꯤ ꯄꯥꯔꯔꯣꯏꯕ ꯄꯨꯂꯞ ꯁꯝꯂꯕꯅꯤꯅ ꯑꯩꯈꯣꯏꯅ ꯑꯁꯤ ꯃꯊꯪ ꯑꯣꯟꯊꯣꯛꯀꯅꯤ. ꯁꯤꯒꯤ ꯃꯈꯨꯝꯁꯤꯅ ꯑꯩꯈꯣꯏꯅ ꯅꯝꯃꯅꯤ. ꯁꯨꯃꯥꯏꯅ ꯅꯝꯃꯅꯤ. ꯁꯨꯃꯥꯏꯅ ꯅꯝꯃꯦ ꯍꯥꯏꯕ ꯃꯊꯪ ꯑꯣꯟꯊꯣꯛ ꯀꯃꯥꯏꯅ ꯇꯧ ꯁꯠꯇꯣꯏꯅꯣ. ꯁꯨꯃꯥꯏꯅ ꯁꯤꯗ ꯑꯃꯃꯝꯗ ꯁꯥꯕ ꯑꯣꯏꯔꯒꯗꯤ ꯐꯕꯀꯣ. ꯑꯗꯨ ꯁꯤ ꯁꯨꯃꯥꯏꯅ ꯊꯝꯃꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕꯗ ꯁꯨꯃꯥꯏꯅ ꯁꯠꯄ ꯃꯇꯝꯗ ꯇꯨꯔꯣꯏ ꯍꯥꯏꯕ ꯄꯨꯂꯞ ꯁꯝꯅꯕꯅꯤ. ꯑꯗꯨ ꯁꯤ ꯇꯨꯗꯦ ꯈꯪꯉꯦꯀꯣ. ꯑꯗꯨꯒ ꯁꯤꯒꯤ ꯇꯔꯥꯁꯤ ꯑꯩꯈꯣꯏꯅ ꯂꯣꯏ ꯀꯛꯇꯣꯏꯅꯤ. ꯂꯣꯏ ꯀꯛꯑꯒ ꯊꯥꯗꯠꯂꯒ ꯑꯗꯨ ꯂꯩꯕ ꯂꯣꯏ ꯁꯠꯇꯣꯛꯈꯤꯕ. ꯂꯣꯏ ꯁꯠꯇꯣꯛꯑꯒ ꯑꯩꯈꯣꯏꯅ ꯇꯔꯥꯁꯤ ꯁꯠꯇꯣꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯃꯍꯨꯝꯁꯤ ꯄꯨꯂꯞ ꯇꯨꯔꯛꯅꯤ ꯁꯨꯃꯥꯏꯅꯀꯣ. ꯑꯗꯨ ꯇꯨꯕ ꯃꯇꯝꯗ ꯂꯩꯕꯥꯛꯁꯤ ꯀꯩ ꯇꯨꯍꯟꯕꯤꯗꯕ ꯆꯦꯔꯪꯒꯨꯝꯕ ꯀꯩꯒꯨꯝꯕ ꯈꯔ ꯄꯥ ꯊꯥꯔꯒ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕꯅꯤꯀꯣ. ꯑꯗꯨ ꯈꯣꯏꯒꯤꯗꯤ ꯃꯥ ꯂꯥꯞꯄ ꯆꯠꯂꯣꯏ. ꯁꯤꯗ ꯃꯆꯥ ꯃꯌꯥꯝ ꯌꯥꯎꯔꯤꯕꯅꯤꯀꯣ. ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯈꯣꯏ ꯃꯍꯨꯝꯗꯣ ꯊꯥꯡ ꯐꯖꯅ ꯀꯛꯑꯒ ꯃꯥꯁꯤ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯃꯍꯨꯝ ꯀꯥꯔꯟ ꯁꯥꯔꯝꯕꯗꯣ ꯑꯩꯈꯣꯏꯅ ꯅꯤꯌꯣꯝ ꯆꯨꯝꯅ ꯐꯖꯅ ꯁꯦꯝꯕꯤꯕ. ꯅꯤꯌꯣꯝ ꯆꯨꯝꯅ ꯍꯥꯞꯄꯒ ꯑꯩꯈꯣꯏꯅ ꯕ꯭ꯔꯦꯗꯂ ꯁꯤ 10 ꯃꯄꯥꯕꯗ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯦꯝꯃꯛꯀꯗꯕ. ꯁꯤꯅ ꯑꯩ ꯈꯟꯅꯖꯕꯅꯤꯗꯀꯣ. ꯑꯁꯤꯒꯤꯁꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯃꯌꯥꯝ ꯇꯨꯔꯅꯦꯕꯀꯣ. ꯁꯨꯃꯥꯏꯅ ꯀꯥꯔꯟ ꯌꯥꯝ ꯁꯥꯔꯝꯕꯗꯣ ꯃꯥ ꯀꯥꯔꯟ ꯁꯥꯔꯝꯕꯗꯣ ꯂꯣꯏꯅ ꯇꯠꯂꯕꯅꯤꯅ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯃꯆꯥ ꯌꯥꯎꯔꯤꯕ ꯃꯍꯨꯝꯗꯨ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯅꯝꯕ. ꯁꯨꯝꯕ ꯅꯝꯕꯗ ꯊꯥꯡ ꯊꯛ ꯆꯦꯡꯉꯒ ꯁꯤ 10 ꯃꯄꯥꯁꯤꯅ ꯁꯨꯃꯥꯏꯅ ꯊꯛ ꯄꯨꯊꯅꯒ ꯁꯤꯗ ꯕ꯭ꯔꯦꯗꯇ ꯊꯛ ꯆꯤꯡꯕ. ꯑꯩꯈꯣꯏꯅ ꯀꯛꯏꯕ ꯕ꯭ꯔꯦꯗ ꯀꯛꯏꯕ ꯃꯆꯥ ꯀꯣꯛꯏꯕꯗꯨꯗꯤ ꯃꯆꯥ ꯀꯣꯛꯇꯕꯗꯨꯗꯤ ꯁꯤꯒꯅꯦꯕ. ꯑꯗꯨ ꯈꯛꯀꯤꯅꯤ. ꯑꯗꯨ ꯁꯦꯝꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯁꯤꯗ ꯅꯤꯌꯣꯝ ꯆꯨꯝꯅꯀꯣ. ꯅꯤꯌꯣꯝ ꯆꯨꯝꯅ ꯁꯨꯝ ꯊꯥꯗꯕ. ꯆꯨꯝꯅ ꯊꯥꯗꯔꯛꯄ. ꯁꯨꯃꯥꯏꯅ ꯍꯥꯞꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯎꯕꯥꯛ ꯁꯨꯝꯕ ꯐꯝꯄꯥꯛꯇꯨ ꯐꯖꯅ ꯇꯞꯅ ꯊꯥꯡꯒꯠꯂꯛꯑꯒ ꯊꯝꯈꯤꯕ ꯃꯇꯝꯗ ꯃꯥ ꯆꯨꯝꯅ ꯁꯥꯔꯅꯤ. ꯑꯗꯨꯒ ꯁꯤ ꯍꯥꯞꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯈꯣꯏꯔꯦꯡꯒꯤ ꯃꯍꯨꯝꯁꯤ ꯍꯥꯞꯇꯗꯅ ꯑꯁꯤ ꯆꯦꯝꯄꯔꯁꯤꯗ ꯑꯗꯨꯗꯁꯨ ꯀꯥꯇꯨ ꯀꯥꯔꯟ ꯁꯥꯕꯅꯤ. ꯁꯤꯒꯤ ꯃꯣꯏꯔꯥꯡꯗꯒꯤ ꯃꯃꯥꯡꯒꯤꯗꯣ ꯄꯅꯝ ꯅꯝꯂꯦ. ꯄꯥꯕꯨꯡ ꯌꯦꯡꯁꯤꯟꯕ ꯌꯥꯝ ꯋꯥꯠꯂꯤꯗ. ꯀꯥꯏ ꯄꯥꯕꯨꯡꯒꯤ ꯈꯣꯏꯗꯣꯏꯕꯗꯤ ꯎꯄꯨ ꯊꯝꯕꯅꯤ ꯍꯥꯏꯕꯗ ꯀꯔꯤ ꯏꯀꯥꯏꯔ ꯃꯥꯅꯤ. ꯑꯗꯨ ꯁꯨꯃꯥꯏꯅ ꯂꯩꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯅ ꯈꯣꯏ ꯌꯥꯝ ꯌꯥꯎꯔꯕꯅꯤꯅ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯍꯥꯞꯈꯤꯕ. ꯁꯤ ꯍꯥꯞꯈꯤꯕ ꯃꯇꯝꯗ ꯁꯤ ꯐꯨꯟ ꯑꯣꯏꯅ ꯁꯥꯈ꯭ꯔꯦ. ꯂꯣꯏꯔꯦ. ꯁꯤ ꯍꯥꯞꯄ ꯃꯇꯝꯗ ꯃꯣꯏꯅ ꯅꯤꯌꯣꯝ ꯆꯨꯝꯅ ꯁꯥꯕꯤꯕ ꯑꯣꯏꯔꯒꯗꯤ ꯀꯥꯏꯗꯕꯀꯣ. ꯑꯗꯨ ꯃꯣꯏ ꯁꯨꯃꯥꯏꯅ ꯇꯧ ꯁꯥꯔꯗꯤ ꯈꯨꯏ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ. ꯁꯤꯃ ꯁꯠꯄꯗꯤ ꯌꯥꯗ꯭ꯔꯕꯅꯤꯅꯀꯣ. ꯑꯗꯨ ꯁꯨꯝ ꯁꯦꯝꯗꯣꯛꯄ ꯑꯃ ꯆꯪꯉꯦꯕ. ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯁꯤ ꯐꯨꯟ ꯑꯣꯏꯔꯕ ꯃꯇꯨꯡꯗꯗꯤ ꯁꯤ ꯂꯧꯊꯣꯛꯑꯒ ꯑꯩꯈꯣꯏꯅ ꯁꯤꯗ ꯊꯥꯡꯅ ꯊꯝꯃꯒ ꯁꯤ ꯀꯛꯈ꯭ꯔꯅꯤ ꯊꯥꯡ. ꯑꯗꯨꯗꯤ ꯁꯤ ꯈꯣꯏꯔꯤ ꯁꯣꯄꯤ ꯅꯝꯕꯗ ꯒꯤꯠ ꯅꯝꯕꯗ ꯆꯪꯈ꯭ꯔꯅꯦꯕꯀꯣ. ꯑꯗꯨꯒ ꯁꯤ ꯃꯄꯥꯁꯤꯗ ꯑꯩꯈꯣꯏ ꯕ꯭ꯔꯦꯗꯅ ꯆꯤꯡꯕ. ꯒꯤꯠ ꯅꯝꯕꯗꯒꯤ ꯌꯥꯔꯦ ꯁꯦꯝꯕ. ꯑꯗꯨ ꯊꯣꯏꯅ ꯍꯥꯞꯄ. ꯍꯥꯞꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯍꯞꯇꯥ ꯑꯃ ꯂꯩꯔꯦ ꯈꯨꯏ ꯍꯥꯏꯕ. ꯑꯩ ꯀꯩꯅꯣ ꯉꯁꯥꯏꯒꯤꯅꯦꯀꯣ. ꯁꯤꯒꯤ ꯃꯈꯥꯒꯤꯁꯦ ꯑꯗꯨꯅ ꯑꯃꯨꯛ ꯁꯦꯝꯗꯣꯏꯅꯦꯕ ꯃꯊꯛꯀꯤꯁꯦ. ꯁꯤꯁꯦ ꯁꯤꯒꯤ ꯃꯈꯥꯗ ꯀꯩꯅꯣ ꯋꯥꯀꯔ ꯃꯌꯥꯝ ꯂꯩꯔꯤꯗꯅ ꯃꯈꯥꯗꯤ ꯃꯣꯏ ꯃꯆꯥꯁꯨ ꯌꯥꯎꯔꯦ. ꯑꯗꯩꯗꯤ ꯃꯣꯏ ꯂꯣꯏ ꯄꯨꯂꯞ ꯐꯤꯠ ꯑꯣꯏ ꯌꯥꯔꯦꯕ. ꯃꯣꯏꯁꯤ ꯔꯦꯗꯤ ꯑꯣꯏꯀꯥꯟꯗ ꯈꯣꯏꯍꯤꯒꯤ ꯊꯕꯛ ꯁꯨꯕ ꯍꯧꯗꯣꯔꯦꯕ.
ꯈꯣꯏꯒꯤ ꯊꯕꯛ ꯁꯨꯕ ꯍꯧꯔꯀꯥꯟꯗ ꯈꯣꯏꯒꯤ ꯊꯝꯐꯝꯁꯦ ꯁꯤꯒꯤ ꯃꯊꯛ ꯊꯪꯕ ꯆꯦꯝꯕꯔꯁꯤꯅ ꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯣ ꯁꯤꯒꯤ ꯆꯦꯝꯕꯔꯁꯤ ꯁꯤꯗ ꯌꯥꯎꯔꯤꯕ ꯈꯣꯏꯔꯥꯁꯤꯡꯁꯦ ꯁꯤ ꯈꯣꯏꯔꯥꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯁꯨꯝ ꯊꯝꯃꯒꯁꯨ ꯃꯣꯏꯅ ꯈꯣꯏꯔꯥ ꯃꯁꯥꯅ ꯁꯦꯝꯖꯔꯛꯀꯅꯦꯕ ꯑꯗꯨ ꯃꯇꯝ ꯆꯪꯉꯦꯕ ꯑꯩꯈꯣꯏꯅ ꯃꯈꯥꯗꯒꯤ ꯂꯧꯔꯒ ꯅꯠꯇꯦ ꯃꯈꯥꯗꯩ ꯅꯠꯇꯦ ꯁꯨꯝꯕ ꯈꯣꯏꯔꯦꯟꯒꯤ ꯈꯣꯏꯔꯥꯁꯦ ꯐꯪꯉꯒꯗꯤ ꯑꯁꯤꯗꯒꯤ ꯀꯛꯊꯠꯂꯒ ꯑꯩꯈꯣꯏꯅ ꯍꯥꯞꯆꯤꯟꯕꯤꯔꯒꯗꯤ ꯃꯣꯏꯗ ꯉꯁꯥꯏꯒꯤ ꯑꯃ ꯑꯁꯤ ꯁꯥꯔꯛꯄꯒꯤ ꯃꯇꯝ ꯆꯪꯗꯣꯏꯗꯣ ꯑꯗꯨ ꯁꯦꯞ ꯇꯧꯔꯅꯦꯕ ꯑꯃꯈꯛ ꯇꯁꯧꯗ ꯃꯀꯥꯟꯁꯤꯡꯁꯤꯀꯣ ꯂꯤꯇꯔ ꯊꯥꯡꯒꯤ ꯆꯤꯡꯉꯒꯤꯀꯣ ꯁꯤꯒꯤ ꯇꯥꯔ ꯃꯄꯥꯁꯦ ꯑꯁꯤ ꯕ꯭ꯔꯦꯗꯅ ꯌꯥꯝ ꯄꯥꯅ ꯀꯛꯂꯨꯕꯅꯤ ꯕ꯭ꯔꯦꯗ ꯄꯨꯔꯛꯏ ꯇꯦꯝ ꯄꯨꯔꯛꯏ 이래서 여기 그나저서 빠이다 빠이지 저기 따르 시기 뭐야 로이 럭 보니까 시내 로이 지에네 ꯑꯗꯨꯒ ꯇꯥꯔꯁꯤꯡ ꯑꯁꯦ ꯃꯅꯨꯡꯗ ꯅꯝꯁꯤꯟꯈꯤꯗꯧꯕ ꯑꯗ ꯑꯁꯤꯗ ꯁꯦꯜ ꯈꯔ ꯀꯥꯏꯗ꯭ꯔꯕ ꯁꯤꯒꯤ ꯁꯦꯜ ꯑꯀꯥꯏꯕꯁꯦ ꯃꯣꯏ ꯕꯤ ꯋꯥꯀꯔꯁꯤꯡꯁꯤꯅ ꯑꯗꯨꯝ ꯔꯤꯄꯦꯌꯔꯤꯡ ꯇꯧꯁꯤꯟꯈꯤꯅꯤꯕ ꯂꯣꯏꯅ ꯁꯤꯒꯤ ꯁꯤꯁꯇꯦꯝꯁꯦ ꯇꯁꯣꯟ ꯇꯧꯔꯤꯁꯦ ꯃꯅꯤꯄꯨꯔ ꯃꯅꯨꯡꯗ ꯇꯁꯣꯟꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯀꯩꯅꯣ ꯇꯧꯕꯅꯤ ꯁꯤ ꯇꯔꯥ ꯐꯧ ꯄꯨꯡꯔꯤꯁꯦ ꯁꯤ ꯃꯥꯡꯉꯦꯕ ꯑꯃ ꯑꯩꯅ ꯌꯨꯇ꯭ꯌꯨꯕꯇ ꯎꯖꯕꯗꯨꯁꯨꯅꯦ ꯀꯥꯅ ꯀꯩꯅꯣ ꯀꯔꯤ ꯂꯐꯨꯒꯤ ꯀꯩꯅꯣꯅ ꯄꯨꯟꯕꯗꯣ ꯑꯗꯨꯅ ꯃꯆꯥ ꯌꯥꯎꯕ ꯑꯩꯈꯣꯏꯒꯤ ꯑꯥꯁꯤꯒꯤ ꯃꯈꯥꯒꯤ ꯗꯣꯟꯒꯤꯗꯣ ꯑꯗꯨꯅ ꯂꯐꯨ ꯆꯅꯥꯡꯒ ꯄꯨꯟꯒꯅꯦꯕꯀꯣ ꯃꯈꯥꯒꯤꯗꯨꯗ ꯃꯈꯥꯒꯤꯗꯨꯗ ꯃꯊꯛꯀꯤ ꯈꯣꯏ ꯁꯤꯅ ꯄꯣꯡ ꯐꯪꯒꯅꯤ ꯑꯁꯤ ꯈꯣꯏꯔꯥ ꯑꯅꯤꯁꯦ ꯄꯤꯛ ꯄꯤꯛ ꯊꯜꯂꯒ ꯃꯥꯒꯤ ꯀꯚꯔ ꯇꯧꯁꯤꯜꯂꯀꯥꯟꯗ ꯃꯁꯥꯅ ꯁꯥꯕ ꯉꯥꯏꯔꯒꯗꯤ ꯃꯁꯥꯒꯤꯗꯤ ꯁꯤꯒꯤꯁꯤꯗ ꯄꯤꯁꯤꯛ ꯄꯤꯛꯅ ꯄꯥꯇꯤ ꯄꯥꯅ ꯄꯨꯗꯕꯅꯦꯕꯀꯣ ꯁꯤꯗꯤ ꯏꯆꯤ ꯑꯃ ꯃꯈꯥꯏꯅꯦꯕ ꯂꯨꯔꯤꯕꯁꯦ ꯑꯗꯨꯅ ꯈꯣꯏꯔꯦꯟ ꯃꯑꯣꯡꯁꯤꯅ ꯍꯦꯟꯅ ꯀꯨꯏ ꯊꯣꯛꯄꯅ ꯁꯤꯗꯒꯤ ꯄꯨꯊꯣꯛꯈꯤꯕꯅꯦꯕ ꯑꯗꯨꯗꯤ ꯃꯉꯥ ꯍꯥꯞꯄꯅꯤꯅ ꯀꯌꯥ ꯊꯣꯛꯑꯅꯤ ꯑꯗꯨꯗꯤ ꯂꯤꯛꯂꯤ ꯑꯅꯤ ꯍꯥꯏꯔꯣ ꯂꯤꯛꯂꯤ ꯑꯅꯤ ꯑꯩꯈꯣꯏꯒꯤ ꯂꯤꯛꯂꯤ ꯑꯅꯤꯁꯦ ꯂꯤꯇꯔ ꯄꯥ ꯇꯥꯔꯗꯤ ꯂꯤꯇꯔ ꯑꯃ ꯃꯈꯥꯏ 75 ꯀꯩꯅꯣꯅꯦꯕꯀꯣ 50 ml ꯑꯃ ꯃꯈꯥꯏ ꯂꯤꯛꯂꯤ ꯑꯅꯤ ꯂꯩꯔꯦ ꯁꯤꯗ ꯑꯗꯣ ꯁꯤꯃꯗꯤ ꯍꯥꯏꯕ ꯌꯥꯗꯦ ꯈꯨꯏ ꯌꯥꯎꯔꯁꯨ ꯆꯥꯅꯕ ꯊꯝꯃꯝꯗ꯭ꯔꯗꯤ ꯃꯣꯏꯒꯤ ꯆꯥꯅꯕ ꯊꯝꯃꯝꯗ꯭ꯔꯗꯤ ꯆꯈꯤꯌꯦꯗ 머리 하거든요. ꯑꯃꯗꯤ ꯊꯝꯃꯝꯗꯣꯏꯅꯦꯕ ꯑꯃꯗꯤ ꯊꯝꯃꯝꯃꯦ ꯍꯣꯡꯂꯣꯏ ꯇꯥꯏꯊꯣꯛꯑꯗꯤ ꯀꯩ ꯂꯝꯗ ꯆꯥ ꯁꯤꯗ ꯀꯣꯏꯁꯟ ꯑꯃꯒ ꯂꯩꯔꯦ ꯑꯕꯦꯗꯅꯦ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯇꯁꯧꯅ ꯊꯝꯃꯤꯕ ꯃꯑꯣꯡꯁꯦ ꯆꯨꯝꯃꯤꯕ꯭ꯔꯥ ꯂꯥꯜꯂꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯊꯝꯗꯣꯏꯕ ꯑꯗꯨꯁꯨ ꯇꯥꯛꯄꯤꯔꯣ ꯑꯗꯨꯒ ꯈꯣꯏꯅ ꯃꯈꯥꯗ ꯆꯪꯉꯀꯥꯟꯗ ꯈꯣꯏꯔꯥꯒꯤ ꯃꯥꯒꯤ ꯈꯣꯏꯅ ꯐꯠ ꯆꯪꯉ ꯁꯠ ꯂꯥꯎꯅ ꯀꯥꯈꯠꯂꯛꯄ ꯉꯝꯕꯒꯤ ꯆꯥꯡꯗꯣ ꯑꯗꯨꯁꯨ 시기세 시기시 그냥 비행시하고 ꯂꯥꯎ ꯌꯦꯡꯉꯨ 이 고기 부산복이 미용비 파지라 갖고 또 시기 쌍시대 짠거 시내 자무 왕의 당그 기가 따르게디 고지 까버디 남디하고 이제 라이브 아송기 노롱기 라이브 브로키 강무시가 아이가 뭐지 샤이 타면 주마이나 정말 담에 시대 뭔가 강탕도 가라 왕의 당까지 시대 거의 까버리기 맘들이 되나 주마이 떨어시 시기 싸만 타르다 이 싸만 타고 저가 시기 담에 따르기 시 빡빡 그러냐고 시기 땅이 담을 거니 시다
이제 가라 리에는 파드라고는 시기질 고이 정 같은데 고인수 하비든 강 먹고 딱 기억만 하고 하여튼 와커싱들은 이와 와드나 쌍흑바가 그딴 걸 내컷보다 좀 막이 타복 수범도 방지래나 아드니 막하기 가는 레벨나 제가 어디디 아직이 탐바세 따죠 사는 파이네 탐바가 세는 파이네 탐바가 하죠 어 아시기 호리존탈 라인까 탐바 그거 따르거든요 아시기 니엄시다 수마이나 이 코라는 딱 같은데 수마이나 니엄 좀 담무 코라시 낭나 하나오미나 수마이나 파이네 담바 야오니까 수마이나 정말 담무지 그리기노 하거든요 고이시는 시력이 나가 시력 각할래 진짜 아무도 꿈도 숨잘 잡으면 좀 뭐이 맞다면 망이야 라스키 kho라시 저보다 마다 망해 여기 맞다 망이야 거기는 수마이나 담무 시기 그리기노 하니다 시기 특정마다 마이 마빠도 좀 mana wak tawduriba khoira ma padu da starting ma satpa yaran ngasai ama akogi horizontal line da thambadudi last ki khoira da bosa kai di mathang lan bam sangi 아마나 예 아이코이나 구이시 시 당을 가르니 시 당을 가르 시 구이 로이나 하네 스마일 로이나 하범니고 스마일 로이나 하기 마탐지라 아이코이나 시 고라지 푹 자로 해 스마일 마타마 가로이 참을 거냐 마타마 마카 참을 유만 이제 거리기노 하이 마탐다 시 기업 그래 담들자 시 기업 담이버 서럽지 고인이디 아마 담은 로야 또 사진을 거냐 말은 뭐 고라 코딩이 뭐냐 가이라 타냐 가 뭐가 난 봐. 그 요즘 뭐 가서 내가 이걸 하잖아. 맞아. 시기 고야시가 시기 마파시 아니지만 그런 속진을 거. 가지고 뭐 속진을 당하는 마파파만 아리 구이도 타고 보라가 시를 나야 돼. 그 가라가. 그 가면 신의 가보다. 마파파만 우리 상물하냐 시 당것도 야지. 시 당걸에 그 마카기 마사 여리고 다시 이제 레이냐고 거기나 시대 좀 강하냐 이 군시 야래 하이브 야디 하기고 시기시도 주만 떠들어 시기 마마시 그냥 자리 파니 되는 거죠 시기 자리시 뭐냐 구리를 마마 이제 대칭 khoiru 뭐 대칭 탈락한 아기네 그냥 탁지응 시 구이 아기 잘해 아니 마땅히 그냥 가만히 또 그냥 시기시 하는 수만 되고 포이트 때 수만 시기 차룩시는 시대 뻔이나 뭐는 나고 그니까 그리고 나는 뭐지 그냥 난 노. 땀나 이거 수만 따로 손은 부럽고 야디고 거기 니용이 수만 들어가 수만 들어 수만 레이도 수만 나도 수만 딱 나와 gelom osela thambiba 이 시조목가 거이나 아주 노는 거 가장 노는 론 타대 변해다 수만 우리 시차가 비야 차가 갖고 뭐지 거기 이제 가만히 둬 보자 아줌마 제퍼라 못도 아줌마 제 엄도 당것도 제 가른 따라가 막 가려 그냥 막 그방게 두강게 어머니 특히에 그 반 먹고 이거 시기시 시코라지로 또 우리 막 그까지 딱 담고 고이를 받쳐주려 장하나 이 고라지로 고이 여기 피가 보라가 되게 미신다 저희 타이드냐 고조 이제 나서는 내가 저기 나는 막 쿠니까 많이 더 고이 시엔다가 많이 더 우리 시기시는 마마지 왜 두리는 뭐 시두이가 왜 두냐고 아리 디리디리 나고 다 그거 같아요 waxna 아래 된다는 탑다고 해서 저는 찍는 거 하나 진짜 하면 왜 하면은 이게 진짜 다 달아가 레이지 이거래 hoya sigi khoiru se ko kan wax na yam pan ha kan to cover to sile belanya adu kendan wari set lan nan gi ba 된다는 하나 깍 그거 따르거든 사실 시주 갈까거니 하영주 갈까거니 손값이 가지 시 도일이 서럽지 아시리기 해는 땡긴 거는 가지 손값이 이거다 야이면 그게 것이 커피 되고 괜찮은 수만도 나 부분에 뒤고 그 좀 방금 안 빠고 시에도 해는 빠고 마마 지라면 더 항은 이 항을 좀 심히 더 빠고 더 이제 뭐 애들 저기 저기是학생이 뭐 와가지고 내고 거의 토부터 늦게 전에 거기 자, 아들이 그냥 거기 뭐 좀 이네 굴부신에 양 싸우고 굴부신에 양 싸우고 하이레는 말안 가는 방들거디 이제 그 부족도 그거 한테 감이 나가 내려 하이레는 말안 가요 한 밤도 아니 없이 아주 물러지네
ꯍꯥꯏꯗꯤ ꯑꯗꯨꯅ ꯍꯩ ꯌꯥꯝ ꯊꯥꯕ ꯂꯩ ꯐꯖꯅ ꯍꯥꯏꯗꯤ ꯈꯣꯏꯍꯤ ꯐꯖꯅ ꯐꯪꯕ ꯃꯇꯝ ꯑꯣꯏꯕ ꯀꯣ ꯅꯣꯡꯃꯥꯡꯈꯥꯡꯒꯨꯝꯕꯒꯤ ꯃꯄꯥꯟ ꯐꯖꯅ ꯁꯥꯠꯄ ꯃꯇꯝ ꯑꯗꯨꯒ ꯊꯕꯛ ꯁꯨꯔꯤꯕ ꯋꯥꯀꯔꯁꯤꯡꯁꯦ ꯁꯤꯁꯨ ꯃꯁꯤꯡ ꯌꯥꯝꯕ ꯃꯇꯝ ꯑꯗꯨꯗꯗꯤ ꯍꯞꯇꯥ ꯈꯨꯗꯤꯡꯒꯤꯅ ꯀꯩꯅꯣꯁꯦ ꯍꯥꯏꯕ ꯌꯥꯅꯦꯕ ꯌꯥꯏ ꯍꯞꯇꯥ ꯑꯅꯤ ꯁꯤ ꯑꯅꯤꯔꯛ ꯂꯧꯊꯣꯛꯄ ꯌꯥꯅꯦꯕ ꯌꯥꯅꯤ ꯑꯩꯅ ꯍꯪꯉꯤꯁꯤꯅꯀꯣ ꯍꯥꯏꯗꯤ ꯉꯁꯥꯏ ꯁꯤꯗ ꯍꯥꯞꯆꯟꯈ꯭ꯔꯦꯅ ꯀꯩꯅꯣꯁꯦ ꯍꯥꯏꯗꯤ ꯔꯥꯅꯤꯗꯨꯁꯨ ꯋꯥꯀꯔꯤꯗꯣ ꯍꯥꯞꯆꯟꯈ꯭ꯔꯦꯅ ꯍꯥꯞꯆꯟꯈ꯭ꯔ ꯃꯇꯨꯡꯗ ꯑꯃꯨꯛ ꯁꯤꯡ ꯍꯥꯄꯛꯇꯣꯏꯅꯤꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯀꯥꯟꯅꯔꯒ ꯁꯤ ꯍꯥꯄꯛꯇꯣꯏꯅꯣ ꯑꯣꯁꯦ ꯑꯣꯁꯤꯒꯤ ꯁꯤ ꯃꯈꯥꯗꯗꯤ ꯍꯥꯞꯈ꯭ꯔꯅꯤ ꯍꯥꯞꯈ꯭ꯔꯦ ꯍꯥꯞꯈ꯭ꯔ ꯃꯇꯨꯡꯗ ꯑꯃꯨꯛ ꯁꯤ ꯍꯥꯄꯛꯇꯕꯁꯦ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯂꯩꯔꯒ ꯅꯨꯃꯤꯠ 12ꯅꯤ ꯂꯣꯏꯔꯦ ꯁꯥꯕꯗꯤ ꯃꯈꯥ ꯃꯅꯨꯡꯒꯤꯁꯦ ꯃꯈꯥꯒꯤꯁꯦ ꯂꯣꯏ ꯁꯥꯔꯅꯤ ꯅꯨꯃꯤꯠ 12 13 ꯄꯨꯡ ꯂꯣꯏꯅꯤ ꯑꯗꯨꯗꯩꯗꯤ ꯑꯗꯨꯗꯤ ꯁꯥꯒꯠꯄ ꯌꯥꯔꯦꯕ ꯑꯁꯤ ꯍꯥꯞꯄꯅꯤ ꯑꯁꯤ ꯍꯥꯞꯄ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕꯅ ꯁꯤ ꯈꯣꯏꯔꯦꯝꯕꯝꯁꯦ ꯂꯩꯇꯕꯅꯤꯅ ꯁꯤ ꯈꯣꯏꯔꯥ ꯌꯥꯝ ꯊꯣꯛ ꯊꯥꯡꯒꯠꯂꯨꯅꯦꯕ ꯑꯗꯨꯗꯤ ꯀꯨꯏꯅ ꯆꯪꯒꯅꯤ ꯑꯃꯨꯛ ꯑꯗꯨꯗꯤ ꯃꯣꯏ ꯁꯥꯔꯛꯄꯁꯦ ꯅꯤꯌꯣꯝ ꯆꯨꯝꯅ ꯁꯥꯕꯤꯔꯕꯗꯤ ꯐꯕ ꯉꯁꯥꯏꯅ ꯐꯩꯅ ꯐꯩꯅ ꯁꯥꯔꯛ ꯑꯗꯨꯒ ꯃꯌꯥꯝ ꯁꯥꯔꯝꯃꯒꯤ ꯃꯧꯗꯨꯗꯤ ꯂꯥꯎꯅꯔꯦ ꯍꯦꯟꯅ ꯈꯣꯏꯒ ꯃꯤꯒ ꯀꯃꯥꯏꯅ ꯁꯥꯏ ꯇꯁꯧꯒꯤꯗ ꯍꯧꯖꯤꯛ ꯀꯗꯨ ꯀꯔꯟ ꯁꯥꯕꯁꯦ ꯂꯩꯕ꯭ꯔꯣ ꯁ꯭ꯋꯥꯏꯗ ꯑꯃ ꯌꯦꯡꯉꯣ ꯁꯤꯗꯗꯤ ꯐꯩꯅ ꯐꯩꯅ ꯁꯥꯕꯗꯨꯅꯦꯕ ꯑꯩꯈꯣꯏꯅ ꯍꯥꯡꯗꯣꯛꯑ ꯌꯦꯡꯗꯣꯏꯁꯦ ꯁꯦꯒꯥꯏꯔ ꯂꯪꯊꯦꯛꯈ꯭ꯔꯕꯖꯥꯠꯂꯥ ꯈꯤꯇꯪ ꯍꯟꯗꯣꯔꯣ ꯈꯤꯇꯪ ꯍꯟꯗꯣꯔꯣ ꯃꯈꯣꯟ ꯀꯩꯅꯣꯝ ꯇꯧꯏ ꯋꯪ ꯂꯥꯎꯏ ꯑꯁꯤ ꯈꯣꯏꯄꯨ ꯑꯃ ꯃꯁꯥꯅ ꯂꯥꯛꯑꯝꯃꯒ ꯂꯩꯔꯝꯃꯕ ꯂꯣꯏ ꯁꯥꯔꯝꯃꯒ ꯑꯃꯨꯛ ꯆꯠꯈꯤꯕ ꯑꯗꯨ ꯁꯤꯁꯨ ꯀꯥꯗ꯭ꯔꯤꯁꯤꯅꯦꯀꯣ ꯀꯥꯗꯝ ꯊꯥꯗ ꯀꯛꯈ꯭ꯔꯖꯥꯔ ꯈꯪꯗꯦ ꯑꯩ ꯇꯁꯧꯅ ꯀꯛꯈ ꯆꯠꯂꯣ ꯑꯣ ꯀꯛꯇꯔꯤ ꯇꯨ ꯌꯦꯡꯉꯣ ꯇꯨ ꯁꯤꯗ ꯀꯥꯔꯟ ꯌꯥꯝ ꯎꯕ꯭ꯔꯥ ꯀꯔꯟ ꯇꯧꯔꯤ ꯀꯔꯟ ꯁꯥꯏꯁꯤ ꯎꯔꯕ꯭ꯔꯥ ꯁꯤꯗ ꯃꯤꯅ ꯁꯦꯝꯁꯤ ꯀꯃꯥꯏꯅ ꯁꯥꯒꯠꯀꯅꯤ ꯌꯣꯝ ꯁꯦꯠꯀꯦꯁꯤ ꯁꯠꯇꯤ ꯁꯥꯒꯠꯂꯧꯅ ꯇꯁꯧ ꯀꯣꯟꯅ ꯁꯦꯝꯃꯣ ꯁꯥꯒꯠꯂꯣꯏ ꯑꯁ ꯀꯤ ꯑꯩꯁꯨ ꯎꯔꯕ꯭ꯔꯥ ꯌꯦꯡꯉꯣ ꯅꯪ ꯉꯁꯥꯏꯅ ꯍꯥꯏꯖꯕꯗꯣ ꯁꯤ ꯇꯔꯨꯛ ꯈꯛꯇ ꯍꯥꯞꯄꯁꯦ ꯃꯣꯏ ꯁꯥꯏꯁꯤ ꯀꯔꯥꯏ ꯇꯔꯨꯛꯇ ꯅꯠꯇꯦ ꯄꯔꯤ ꯁꯥꯗꯨꯅ ꯐꯠꯇ ꯌꯥꯗꯦ ꯁꯤ ꯑꯩꯈꯣꯏꯁꯦ ꯑꯃꯨꯕꯅꯤꯀꯣ